Manipur top channel gi mai khairi gi maru ebi ipausung myam na thamjagi hanmara kanglai pa ki maira gi editorial myam na thamjari khulngak phamasum eti gi miyoi sing leptana fogalak pakari gino double engine hairiba BJP lenga Manipur lengak session tawringi matam mamang sai English ngani ga kungo homdoi gi me homde gi hona Manipur Kuki theories ng landarak tuna Manipur gi apun wisaktam thugaina ba honar khibani matam du BJP ki double engine lenga na Kuki theories na misa miyam no mai kapsin duna mihat mi punse tharakpa yung kai ka tumna mai tha duna manghalakpa drone bombing amadi rocket missile attack phawu se tharaktuna phone theories ki thawong kya se tharakpa matamda Bharat lenga amadi Manipur lenga na makhoi bu thiengna bangamdana lerakhibani Manipur gi apun saktam thugaina ba honarakpa haibisi Bharat ki apun saktam thugaina ba hona ba samane maduna Manipur gi saktam kai bi yaroi haiduna Kuki theory sing adubu thiengna bi damakta khulngak pamadi arambai tingol gi thomi sing mamaleba ki damakta songthoktuna khulngak gi thabak tawrakhibani matamdura Manipur gi lengak session tawramba BJP gi lenga nasu karigumbu wapam amata haidana khulngak pamadi arambai tingol gi thomi sing bodumak sogotuna lakhibani masigi maramdi makoina nungsiraba masa masa gi mayum phawba tongoinaramlaga singkhong singyara ahin yarektuna khungak pagi thabak sa thakiba asi maraiba ki damakta lopham tokpa thaudang ne habisi Manipur miyam amasu matamdugi BJP lenga na yakhibani haibiyai taseng mamakidi khungak pasing amadi arambai tingol gi thomi sing lauriba thaudang asi Bharat lenga amadi Manipur lenga na thagat pigadabani amadi yokhat pigadabani haina khali Ado bungasi Manipur BJP gi lenga am leirambadu lengak loising gi marakta puksel khoijel tinadaba marebak Manipur Kuki theory singna phongna landarakna papawa mayukna bangamdabadi gi ngasidi Manipur miyam kham thengna ware asiguma sera sida matam amagi mathauna phaba marebak nungsibani haijariba en berena CM phamdagi resign tawkhibadagi haujukti Manipur PR lakli PR manungda initiated suspension thamduna assembly muthat patawdana haujuk leiri asiguma PR matamasida khungak pamadi arambai tingol gi thomising gi mathakta landa sinduna lepa leitana phagatpegi thabaksa tharakliba sikari gino haibu wohang amalakli wang asigi pakum BJP gi lenga adu gi MLA singna pakum pifam thui haina khali loinana leibak miyamna su khungak pamadi arambai tingol gi thomising gi damakta pambom tingna lepham thui maramdi Kuki theory singna Manipur thugaina landarakpa Bharat ki masing yamna Tengol laina pangthok pamthok mathok pangthok kidabani adabu khungak pasing amadi arambai tingol gi thomi sing tholaktuna maraibak Manipur kaibi yaro heduna pambom tingna ngak sinbagi thaudang lokhibadi gi ngasi Manipur gi apun masaktam kaidana lairibani habisi Bharat lenga na khangpham thui heba kanglai pa ki maira gi editorial myam na ahan bari special content moina thamjari amaromdana Manipuri lol classical language ki thakta salanana ba mu hana recommendation thana ba honari khulngak pa phabana warisin oiroi MP sana jawba phiba masi oirakna ba sen chongki busung wokhal taba matam oire asingba saduna ngamna ba ngang banadi jun taraga ni pandagi hena sathibi ihok thulakpada khambina ba lairoi ningthaula semba Manipuri lolbu lewasigi classical language ki thakta salanana ba sub secretary gi miyang makhar state level classical language committee ma semduna amuhan athupa matamda center recommendation thana ba hotnari haina Rajya Sabha gi MP Maharaj Sana Jawbala semana phongdokre Research Forum Manipur Reform amasum GP Women College ani na puna sinduna ngasi college asigi auditorium da pangthokiba taraga taruk suba malem gi Mamalo numi thoramda athoba mithunglen oina wangang loduna mathaki wapam asi phongdokhibani MP Sana Jawbala semana makha taraduna hai maki maikei digi Manipuri lolbu India gi classical language salanana ba angama thakta hotna dun lakni laibak thibadi political gi sarang na ba kya tholakpana maram oiraga matam sana sanba ngamhaudri aduma pu makha ta na Manipuri lol asibu classical language salana ba gi damang award pa asoi besing mentionana ba madi hapsinana ba chief secretary da ayi ba sirol thaduna state level committee gi mifam ama kauna ba khankhre mifam asida experts sing yaholaga center the recommendation thagani karigum Manipuri lol India gi classical language ta yawkrabadi miyamna imalol mirai gi sang hantarakani masigi iroinana mairoi sing dasu khodong saba kya phangani masida sunatana imalon chakhona bigi mathauda ba senthang kya center gi mekei gi kai tharakani haibaga loinana language ki thakta salanba khaknatana Manipuri lol asi leba asigi sheliek ta hapnaba UPSC exam na Manipuri lol na pakhompi ba yahanana ba maki mekedi gi leptana hotnari haki mana makha taraduna Manipuri lol asi sexual hawdrabadi sahi kharagi manungda mutkiduna
maming khakta ngai haugadra haibagi mipai belai Bangladesh ta leriba Bengali singna mamalo nungsibi ihodubu sakhangduna UN numit asi International Mothers Language Day haina laukthokhi bane amadi makhogi mamalo nungsibigi magunadu aikhoi khudimakta siennaba honapam thui mapung oiriba Manipuri lol asi khakta kanana bohona bigi mahutta lamdamasi da leribi yellow furup apikwesingi mangsilakli ba lol asisu kanana bokhudi mono honaminasi lamdamasi da puna khundaminari ba furup manga taruki lol sizinaba watpagi mangki ba laikhrabane na oiribising maruina mahiroising na isagi lol asi sizinabigi hainabi lehen sangi Manipuri lol khakta natana Manipur gi yamna maru oiba jagoyam oiriba lai harauba jagoi sisu UNESCO gi Intangible Cultural Heritage Humanity gi manung sanabasu mahaki maikedi gi kana honari haiba wafam sathamki thauramadu Language Planning and Implementation ki Director Laisnam Radhakanta GP Women's College ki Principal Professor Longjam Rajan Reform ki President Professor Singakham Ibo Halyauna GP College ki Mahiroi Singamadi tuan malup singi mihut sing sarugyakhi thauramadu Manipur University Department ki Head oiramba Professor Toizam Tampha IIIT Manipur ki Assistant Professor Nomaikapam Kesorjina Resource Person oina sarugyakhi thauramadu ki manungsana reform na puthokpa Sobenera Masponki, Nakalamaram Tauramadu Yaur Rabama Tung, the Paumission Hangbuongi Pakumpira than MP Sana Zawala Shiman High, Toklibalana Sina, Miam Kamting Wari, House is there a sit Oirakliba Pibamasi Yang political game down on the labor sea, Matam Sangtaraglavadi, Apabu Oire. Aikoi puna lingzel mana tuna thokli birang asi waroisin purak tuna miyam gi awaba ko han basangi athu bra popular government lakhana bigi lambi de thabak tawmina ba mathok tai haukiba nomani ni asida khulngakpa kya phari basi gi horakpam soidana thina rakhani asigumba phiba mama state asida oiraknaba sin langkiba madi sen kiba sing wakhal tabiyo miyamna wariba mipaiba pokliba madi laifam zafam khangdriba si koknaba athubuda sinba phai natrabadi jun taragani pani gi hena sathiba iho Manipur thorak loi hainingai leiti asingba saduna ngamna bangang leibanadi khanghaudana miyamna iho horakpada khambina balairoi Governor unaruba matamnasu mahaki maikedi gi khulngakpa singna ngasi oiriba phibamasi masana oirakhibanati oihalakhibani maramaduna ningthina mainstream na purakna bohonabiyo makhoi anti national anti india nati haiba wapam mayek singna thamnangki Sana zawbana makatana hai India lenga ki asoi basulai Manipur lenga ki asoi basulai khulngak pasinga si misam ngaktani thokning dana thokhi banati phibam no ohelakhi Makoy si ningthina mainstream na purak pasangi natrabadi masine hena sathiba ma lakusigai khulngak pasinga si aikoi gi future ni aikoi kanbi basangi stera si da thokli birang si khulngak pasinga si aikoi gi future ni aikoi kanbi basangi stera si da thokli birang si lakshina na ba central force mi state force na karimata tawkhida badagi khulngak pasing tholapani khulngak pasing gi mathakta akan me action lokhatuna aran ba lambi de sakhiba tarabadi manipur si sei kuntra ni phu maning handuna chatlagani haina su governor da thamnamki khulngak pasing phawbana boroisin oiroi governor na numit tare ni gi matam thaki basi gi mangoinana khulngak pa phab gi thabuk cha thari basi aphaba khongthang oiroi haiba pawksina sumakata na phongdorakli amarom dana governor na sia lauduna idp singi tuan ma thaurang gi matang na khanakre Governor Ajay Kumar Balan sia lauduna internally displaced person idp singi weba lokhaliba amadi lokhakadaba Taurang singi matang Chief Secretary amadi makok thongbu officer singyauna mipam ama pangthoktuna khanakre Governor Ajay Kumar Balan sia lauduna Manipur Secretariat South Block ki conference hall ngasi pangthokiba review mipam madu Chief Secretary PK Singa Commissioner Home and Ashok Kumar Secretary Health Sumanda Singa Commissioner Education S Gyan Prakash Joint Secretary Masinia are Panmay Amadi, Atay Makok Tongbo officer Sing Sarugyaki, Nasigi Mipamadu Tuan department singi budgetary allocation Tuan relief camp sing the Ladiba, internally displaced person IDP singi, rehabilitation Gimatana local liver tabak sing Amuhana Yangsinki, Loin and IDP singbu private sector sing that tabak pina bigi kutong saba pangana naba piri skill development training program singi matangnasu Kanaki. Loinana Ministry of Tourism ki makada lamdamasi ki nahasing maru oina ITP singi damak paikaliba Hunar se Rosgar state asida mapung phani implement tawna basu officer singna Governor Ajay Kumar Balana pokta pikeri
अमरमदा असम राइफल्स की डायरेक्टर जनरल लेफ्टिनेंट जनरल विकास लाखेरा नंगसी इम्फाल की राजभवन चतुन गवर्नर अजय कुमार बलाग उनदुना लमदम असम राइफल्स लखोलक्लिब थबक थौरमसिंगी मतंगदा मरिक सुमना पाउदमख्रेरी मखा चथरकपोइना लोइसलकपोइना तपाउ बांग्लादेशना टेररिज्म की थबक थौंगसिंग नॉर्मल ओइ हाइना लौरोइदबने मिनिस्टर एस जयशंकर इंडिया की एक्सटर्नल अफेयर्स मिनिस्टर डॉक्टर एस जयशंकर ना सयोलसी की अंगन सरुकता ओमान की मुस्केट सिटी बांग्लादेश की फॉरेन अफेयर्स एडवाइजर तोहिद होसेन उनाबा लेवादुना टेररिज्म नॉर्मल ओइना लौरोइदबनी हाइबा वापम फोंदोखिबदुंगसी मीडिया इंडिया की मिनिस्ट्री ऑफ होम अफेयर्स ना फोंदोरखली मुस्केट जयशंकर ने इंडिया का लोन लेबाक फॉरेन मिनिस्टर अममम तो वरी सनखी मदुदा बांग्लादेश याउखिबने था की तराग तरुकता मुस्केट इंडियन ओशन कॉन्फ्रेंस पांथोकपदा जयशंकर बांग्लादेश की इंटरिम लेंगा की फॉरेन अफेयर्स एडवाइजर तोहिद होसेन गौनखी मदुदा बांग्लादेश की मेकैदिगी सस्टेनिंग कमिटी की मिफम हाउदोंगनाबा वाफम थमनखी अदुबु जयशंकर वाफम अदुगी मतांग आरेप लैत्री हाइना थमखिबगा लोइनना टेररिज्म नॉर्मल ओइना लोफम थोक्ति हाइबा अकनबा वाफम थमखी उनखिबदुदा लेबानी गोयबा ख्वाइदिगी थाक वांगबा लेवल दु उनाबोखी ममांग इंडिया की फॉरेन सेक्रेटरी विक्रम मिश्रना ढाका चतुना वाफम क्या थम्बदी लैखेनसु पाउस मखाताना फोंदोरखली लोशलकपोइना तेंदक हेडलाइन समना यूक्रेन की रशिया की लनमी लाथोकनाबा यूएन रेजोल्यूशन यूएस ना सगटखिद्रे यूनाइटेड नेशन यूएसए का पुनः स्पॉन्सर ओइमिनदुने यूक्रेन की रशिया की लनमी सिंगोखिनाबा रेजोल्यूशन अमा ड्राफ्ट तौबादु यूएस ना यावरेख्रे सयोगी ममांग की यूक्रेन रशिया ना लांदारक्तन हौजु फाव लेबानी की मरक्त लान चथरिबने मसी लोशननबो होनबदा यूएन की मेकेदिगी होनरक खोंगथांग अमा ओइरी हैनसु पाउस न मखातारी अदो तेंतक न सुमना मयाम थमजरमगे हौजिक ओइनदि मयाम पाउस मतांग से लुसिनजरगे मसु मयाम पुनन वा अपडेट मखाताबा मयाम पुनंगामिनसी